मैम अखोगी लौजे हयेंग यैनबा हाइना तौबनी अदो हौजिकसे नोंगजे याम कन्ना मंखलएबको अदुना ngasiसे पैदा यारोय दुना इसे पाक लेतरा हयेंग यैजे लोइन हाइनारुरबनिना नोंगजे खंगौदना मंगजलेएबो अदुना फरक तादोरे हौजिक पैबा याबरा नंगब्रा येंगे नोंगजे हाइदरागादि अमुक चो चोतोइनेबको लोइन मंगलेदे योंगने नोंगी नोंगतनी योंग ना येंगसे मैम नंगदरा अदो नोंग नंगगदि फौदो लोइन चोतोइनेबको ना फरक याम तादोरबा मैम लबुक चलसे कोई चे अखोगी लवन खोम ngakhtang yaure pung cho la hale yang akhoi yeihwdre pai leite mat nangdare मैम नोंग चुरब मतुंग नुमित निनी हुमनी सुरकपगिदुदा अखोइसे लौदो करी फिबमदा लैरिगे येंगुसेना तमोइ बानी थोकले कंगब्रा यैबा यारद्रा नत्रगा इसिंग लैरिब्रा चोटलिब्रा बदो अदु येंगुसेन थोकलेने दो सकदी लोइरे सकसे केबा नंगद्रबनिना को अदो मैम आई सक थीरजु थीना वीडियो दे दुम येंगबियो सककी वादी इग्नोर तौबिरो अदुदि मैम वीडियो से मखा तादा दुम येंगमिनरसे मैम वीडियो से मरक थजरगा मैम दे यामना कानागदवा मतंग शेयर तौजरमगे मदुदि मैम युमदा लैना अहेनबो पैसा तानिंग्रो तानिंगलकदी आई मैमदा कइनोमता उच्चरमगेबको पाइरे यस स्माइना प्लेन से पोखाइद्रिङाइदा अखोइना पैसाजे लौथोऔदोइनेबको स्माइना मैमसु अहेनबा इनकम तानिंगलगदी आई कमेंट बॉक्स ता पिन तौरगा थमजरमगे अकुपा मरोंदो अदुदा दुम खंगबिरो मैम अदुगा अहानबा रजिस्ट्रेशन तौबा मतमदा आईडी कोपन कोड नुरैजा हापियो ऑफर अमदी प्राइस मैम अमा फंगनबको अदुदि मैम कमेंट बॉक्स ता चंगगा चेक तौबिरो थरोइ खुलिरो नुपा खुलो खुलो आई नुपा थरोइ कन खुली ngaसु लैरमनी तमो को हे चलो आई नचाजे यो नुंगाइने सिदि आई थरो येंबगा संगे वीडियो नमी कमाय उगेबा आई हम तो उदे मैम टिंग टिंग दना लैरि जेउने सिनै थाइ थामस आई नुपा मबुक फबै तांजे आइगी मिगी नाइतना तौबिरिजे मिगी नेसे इसिंग खापिन टिंग टिंग दन लोइ लेरे फौजे यारोय को मैम अखोगी लौदुना सि लैरे यंगोतु सिंगदा लोइन टिंगा लैरे अखोय बाना ngसाइबोदि फातोरबनि सिंजे तो अदुम खरादि लैरे सि सिगे थमदि यानिदा तिया से क्या द फजरी बनो कोई मसाज तै जा मचा कोउनो फोगै नै खाने थरोइसु याम कन्ना खुल्ली थरोइ चरा फाफा थरोइ इतै नाउ चाबगी चरा फान इतै नाउ खतनि को पाजु किसम चा इतै नाउ खतनि चादोइजे कोइ तोंगान चारे मैम हाय फागी तौबनी को मैम
ꯊꯔꯣꯏꯒꯤ ꯋꯥꯐꯝꯅꯤꯗ ꯊꯔꯣꯏꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯥꯗꯦ ꯑꯩꯈꯣꯏ ꯕꯥꯁꯨ ꯀꯩꯁꯨ ꯌꯥꯝ ꯆꯥꯗꯦꯕꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯊꯔꯣꯏ ꯄꯥꯝꯃꯤꯁꯦ ꯆꯦ ꯂꯥꯎ ꯃꯌꯥꯝ ꯍꯟꯗꯛꯁꯦ ꯗꯥꯎ ꯑꯃ ꯏꯌꯥ ꯌꯥꯗꯦꯀꯣ ꯁꯤ ꯊꯥꯔꯒ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯇꯧꯕ ꯑꯗꯨꯒꯤꯅꯤ ꯇꯧꯔꯤꯁꯦ ꯑꯥꯗ ꯇꯧꯔꯝꯃꯤ ꯌꯥ ꯊꯣꯛꯄ ꯃꯌꯥꯝ ꯐꯧꯁꯦ ꯂꯧꯔꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯧꯈꯠꯂꯒ ꯁꯥꯟꯇꯣꯛꯑꯒ ꯐꯧꯗꯣꯛꯑꯦ ꯃꯈꯥꯁꯦ ꯏꯁꯤꯡ ꯂꯩꯕꯅꯤꯅꯀꯣ ꯈꯔ ꯊꯨꯅ ꯀꯪꯅꯕ ꯍꯌꯦꯡ ꯌꯩꯔꯒꯦ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ ꯂꯣꯏ ꯆꯣꯠꯂꯦ ꯐꯧꯁꯤꯡꯁꯦ ꯐꯧ ꯑꯆꯣꯠꯄ ꯃꯌꯥꯝꯗꯣ ꯃꯊꯪ ꯑꯣꯜꯂꯤ ꯂꯧꯔꯤꯗ ꯈꯔ ꯊꯥꯡꯒꯠꯂꯒ ꯏꯁꯤꯡ ꯈꯔ ꯌꯥꯝ ꯂꯩꯕ ꯖꯒꯥꯁꯤꯡꯁꯤꯗꯤ ꯂꯧꯈꯠꯇ ꯌꯥꯔꯔꯣꯏꯅ ꯄꯨꯟꯁꯤꯒꯤ ꯂꯧ ꯁꯨꯗꯕ ꯃꯤ ꯑꯃ ꯂꯧ ꯁꯨꯍꯟꯕꯅꯤꯗ ꯑꯩꯅ ꯐꯅꯌꯥꯝ ꯍꯩ ꯃꯥ ꯂꯧ ꯈꯨꯗꯥꯞ ꯑꯣꯟꯕ ꯐꯅꯌꯥꯝ ꯍꯩꯔꯦ ꯍꯌꯦꯡ ꯄꯩꯕꯒ ꯍꯥꯞꯆꯤꯜꯂꯅꯤ ꯃꯤ ꯈꯨꯂꯪ ꯍꯥꯏꯔꯔꯣꯏ ꯃꯥ ꯊꯥꯖꯤꯜꯂꯅꯤ ꯐꯧ ꯍꯥꯞꯄꯒꯤ ꯑꯣꯏꯅ ꯋꯦꯗꯔꯗꯤ ꯌꯥꯝ ꯁꯦꯡꯉꯦꯗ ꯍꯌꯦꯡ ꯌꯩꯒꯦ ꯈꯟꯕꯅꯤ ꯉꯁꯤꯗꯪ ꯇꯥꯕꯤꯗꯗꯤ ꯐꯅꯤ ꯅꯍꯥꯟꯁꯨ ꯁꯨꯃꯥꯏꯅ ꯁꯦꯡꯉꯦꯅ ꯇꯧꯔꯒ ꯃꯊꯪ ꯑꯣꯜꯂꯤ ꯃꯥ ꯈꯨꯗꯥꯞꯁꯤ ꯊꯥꯡꯒꯠꯇꯅ ꯒꯨꯗ ꯋꯥꯕ꯭ꯔꯣ ꯅꯣꯕꯦ ꯋꯥꯏ ꯑꯝꯇ ꯀꯨꯝꯗꯕꯅꯤꯅ ꯇꯧꯔꯤꯅꯦ ꯈꯔ ꯀꯨꯝꯃ ꯍꯩꯔꯛꯀꯅꯤꯗ ꯋꯥꯕ꯭ꯔꯥ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯁꯪꯗꯕꯒꯤ ꯃꯤ ꯁꯪꯅꯗꯗꯤ ꯅꯪ ꯀꯨꯝꯗꯣꯏꯅꯤ ꯉꯁꯤꯁꯨ ꯃꯤ ꯂꯩꯇꯕꯒꯤ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯐꯧꯗꯣꯛꯑꯣꯔꯣ ꯆꯤꯡꯅꯤ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯀꯨꯝꯍꯩꯁꯤꯅꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯌꯥꯝ ꯐꯧ ꯑꯆꯣꯠꯄꯁꯤꯡꯁꯦ ꯂꯧꯈꯠꯂꯒ ꯂꯧꯔꯤꯗ ꯑꯣꯏꯅ ꯂꯣꯏ ꯐꯧꯗꯣꯛꯑꯦ ꯇꯣ ꯍꯌꯦꯡ ꯌꯩꯕ ꯌꯥꯅꯕ ꯋꯥꯕꯅ ꯋꯥꯕꯅ ꯁꯤꯔꯦ ꯏꯁꯤꯡꯗ ꯂꯣꯏ ꯇꯤꯡ ꯂꯩꯔꯦ ꯇꯣ ꯐꯧꯁꯦ ꯏꯁꯤꯡꯗ ꯂꯣꯏ ꯇꯤꯡ ꯂꯩꯔꯦ ꯐꯧꯁꯦ ꯊꯔꯣꯏ ꯈꯨꯜꯂꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯒꯦ ꯊꯔꯣꯏ ꯕꯇꯤꯜ ꯈꯨꯜꯂ ꯂꯥꯛꯑꯦ ꯁꯨꯝ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯔꯣꯏꯁꯨ ꯐꯖꯕ ꯁꯤꯁꯤꯅꯅꯦ ꯃꯣꯏ ꯁꯤꯒꯤ ꯅꯣꯏ ꯂꯧ ꯃꯔꯛꯁꯦ ꯊꯔꯣꯏꯁꯨ ꯂꯧ ꯃꯔꯛꯁꯤꯗ ꯑꯝꯇ ꯌꯦꯡꯒꯦ ꯆꯪꯈꯤꯕꯅꯤ ꯃꯥꯗꯤ ꯑꯩꯗꯤ ꯈꯨꯔꯥꯏꯁꯦ ꯆꯐꯥꯠꯅꯦꯅ ꯈꯟꯕꯗ ꯊꯔꯣꯏꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯁ ꯁꯤ ꯐꯩꯗꯣꯝꯁꯦ ꯈꯨꯠꯇꯥ ꯑꯃ ꯑꯗꯨꯅꯤ ꯌꯥꯝ ꯐꯖꯩ ꯊꯔꯣꯏ ꯁꯦꯟꯐꯝ ꯑꯃ ꯈꯪꯉꯅꯤ ꯃꯌꯥꯝ ꯊꯔꯣꯏ ꯈꯨꯟꯅꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯩ ꯅꯨꯄꯥꯅ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯅ ꯈꯨꯜꯂꯤꯅꯦ ꯌꯦꯡꯉꯨ ꯇꯨ ꯁꯤ ꯊꯔꯣꯏꯁꯦ ꯍꯩꯇ꯭ꯔꯥ ꯌꯦꯡꯉꯣ ꯊꯔꯣꯏ ꯆꯔꯥ ꯑꯃꯗꯤ ꯈꯨꯜꯂꯦ ꯂꯧ ꯀꯩꯅꯣ ꯌꯦꯡ ꯂꯥꯛꯄꯗ ꯌꯥꯝ ꯊꯔꯣꯏ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯊꯔꯣꯏ ꯈꯔ ꯂꯩꯈꯤꯕꯅꯤ ꯀꯥꯏ ꯀꯥꯏ ꯂꯩꯕ ꯃꯥꯡꯈ꯭ꯔꯦ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ
ꯁꯤꯒꯤ ꯐꯩꯗꯣꯝꯁꯤꯃꯗꯤ ꯈꯔ ꯍꯦꯟꯅ ꯆꯣꯠꯂꯦ ꯃꯌꯥꯝꯗꯒꯤ ꯀꯨꯞꯄꯁꯤꯅ ꯌꯥꯝ ꯂꯣꯏꯅꯃꯛꯇꯤ ꯆꯣꯠꯄ ꯅꯠꯇꯦꯕꯀꯣ ꯃꯇꯦꯛ ꯃꯇꯦꯛ ꯀꯪꯕꯁꯨ ꯌꯥꯎꯏ ꯃꯇꯦꯛ ꯑꯗꯨꯒ ꯆꯣꯠꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯂꯩꯕꯁꯨ ꯌꯥꯎꯏ ꯀꯪꯕꯁꯨ ꯌꯥꯎꯋꯦꯕ ꯏꯁꯤꯡ ꯂꯩꯕ ꯃꯇꯦꯛ ꯃꯇꯦꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯀꯪꯒ ꯈꯔ ꯊꯥꯡꯀꯠ ꯃꯊꯛ ꯈꯔ ꯑꯣꯟꯊꯣꯛ ꯃꯊꯛ ꯃꯈꯥ ꯈꯔ ꯑꯣꯟꯊꯣꯛ ꯇꯧ ꯂꯩꯔꯤꯁꯦ ꯐꯧꯁꯤꯡꯁꯦ ꯑꯗꯨꯝ ꯆꯣꯠꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯧ ꯀꯥꯔꯛꯑꯦ ꯊꯔꯣꯏꯁꯨ ꯐꯅꯌꯥꯝ ꯈꯨꯜꯂꯛꯑꯦ ꯑꯗꯨ ꯁꯤꯃ ꯈꯨꯜꯂꯛꯑꯦ ꯏꯇꯩ ꯏꯅꯥꯎ ꯃꯨꯛꯕꯥꯡ ꯇꯧꯔꯨ ꯌꯥꯔꯅꯤ ꯃꯌꯥꯝ ꯑꯁꯤꯗ ꯕꯣꯔꯥꯗ ꯍꯥꯞꯄ ꯄꯨꯔ ꯆꯠꯈ꯭ꯔꯤꯁꯦ ꯊꯔꯣꯏ ꯉꯥꯛꯇꯅꯤꯀꯣ ꯀꯧꯇꯥ ꯀꯨꯟ ꯈꯨꯜꯂꯦ ꯍꯥꯏꯁꯦ ꯑꯃꯁꯦ ꯑꯗꯨ ꯃꯃꯥꯡꯒꯤꯁꯤꯁꯨ ꯀꯌꯥ ꯈꯨꯟꯕꯅꯣ ꯈꯪꯗꯦ ꯌꯣꯟ ꯆꯠꯂꯤꯅꯤꯀꯣ ꯁꯦ ꯑꯩ ꯈꯣꯡꯈꯨꯠ ꯇꯥꯟꯊꯣꯛꯏ ꯂꯣꯏꯔꯦ ꯈꯣꯡꯒꯁꯦ ꯐꯖꯕꯗ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯜꯂꯛꯄ ꯊꯔꯣꯏꯗꯨꯅꯤꯀꯣ ꯌꯥꯝ ꯈꯨꯜꯂꯛꯀꯦ ꯌꯦꯡꯁꯦ ꯇꯥꯃꯣꯅ ꯆꯥꯝꯊꯣꯛꯏꯅꯦ ꯃꯌꯥꯝ ꯁꯤꯒꯩꯁꯦ ꯈꯨꯜꯂꯛꯑꯦ ꯇꯨ ꯀꯧꯇꯥ ꯑꯃꯒ ꯈꯔꯗꯤ ꯍꯦꯟꯗꯧ ꯃꯥꯜꯂꯦ ꯀꯣ ꯀꯧꯇꯥ 1.5 ꯑꯣꯏꯅꯤ